ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯈꯨꯗꯤꯡꯒꯤ ꯚꯣꯠ ꯊꯥꯗꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯣꯔꯣꯛꯁꯤꯡ ꯑꯁꯤ ꯁꯤꯠ ꯅꯥꯜꯂꯕꯗꯤ ꯐꯅꯤ, ꯆꯦꯡ ꯍꯋꯥꯏ ꯐꯖꯅ ꯌꯦꯟꯕꯤꯔꯕꯗꯤ ꯐꯅꯤ, ꯃꯩ ꯐꯖꯅ ꯂꯥꯛꯑꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯟꯕꯒꯨꯝꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯇꯁꯦꯡꯅ MLA ꯑꯃꯒꯤ ꯃꯊꯧ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯤꯗꯔ ꯑꯃꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥꯏ, ꯋꯦꯜꯀꯝ ꯑꯦꯚ꯭ꯔꯤꯋꯥꯟ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯑꯣꯏꯔꯤꯕ MLA ꯑꯃꯒꯤ ꯔꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯈꯪꯗꯣꯛꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ, ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ MLA ꯑꯃꯒꯤ ꯃꯊꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯕ, ꯃꯩ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ, ꯔꯦꯁꯟ ꯀꯥꯔꯗꯀꯤ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯅꯕ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯃꯤꯟꯅꯁꯤ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ MLA ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯀꯥꯍꯜꯂꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯇ ꯋꯥ ꯉꯥꯡꯕꯤꯅꯕ ꯊꯥꯒꯠꯄ ꯃꯤꯍꯨꯠ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯁꯦꯝꯕꯗ ꯌꯥꯎꯕ ꯑꯁꯤꯅꯤ꯫ ꯑꯅꯧꯕ ꯄꯣꯂꯤꯁꯤꯁꯤꯡꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯇꯨꯅ ꯃꯔꯩ ꯌꯦꯠꯄꯤꯕ, ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯄꯣꯂꯤꯁꯤꯁꯤꯡꯗ ꯑꯁꯣꯏꯕ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯍꯟꯕ, ꯆꯍꯤ ꯑꯃꯒꯤ ꯕꯖꯦꯠꯁꯤꯡ ꯀꯗꯥꯏꯗ ꯊꯥꯗꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯕ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯣꯛꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯗꯕ ꯏꯁꯨꯁꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯥꯡꯒꯠꯄ ꯑꯁꯤꯅꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 168ꯇꯒꯤ ꯍꯧꯔꯒ ꯑꯥꯔꯇꯤꯀꯜ 212 ꯐꯥꯎꯕꯗ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ꯫ ꯏꯁꯝ ꯁꯝꯅ MLA ꯑꯃꯒꯤ ꯊꯕꯛ ꯑꯁꯤ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯁꯦꯝꯕ ꯑꯗꯨꯒ ꯑꯅꯧꯕ ꯂꯣ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕ ꯂꯣꯁꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯁꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯍꯟꯕ ꯑꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯣꯡꯗꯤ ꯀꯅꯥꯅ ꯁꯦꯝꯗꯣꯏꯕ? ꯆꯦꯡ ꯍꯋꯥꯏꯅ ꯀꯅꯥꯅ ꯌꯦꯟꯗꯣꯏꯕ? ꯃꯩ ꯏꯁꯤꯡꯅ ꯀꯝꯗꯧꯕ? ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯀ꯭ꯔꯦꯗꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯕ꯭ꯂꯤꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥ ꯂꯩꯔꯤ꯫ ꯂꯝꯕꯤ ꯊꯣꯡ ꯁꯣꯔꯣꯛꯁꯤꯡ ꯀꯣꯏꯂꯥꯁ ꯊꯥꯕ ꯁꯦꯝꯕ ꯁꯥꯕꯒꯤꯗꯃꯛꯇ PWD ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯊꯧꯅꯤ꯫ ꯑꯅꯧꯕ ꯁꯣꯔꯣꯛ ꯊꯣꯡ ꯁꯦꯝꯕ ꯁꯥꯕ ꯈꯛꯇ ꯅꯠꯇꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯕꯁꯤꯡ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯁꯤ PWDꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯅꯕꯒꯤꯗꯃꯛꯇꯅ ꯑꯃꯨꯛ FCI ꯐꯨꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒ ꯁ꯭ꯇꯦꯠ ꯐꯨꯗ ꯑꯦꯟড ꯁꯤꯚꯤꯜ ꯁꯄ꯭ꯂꯥꯏꯁꯀꯤ ꯃꯊꯧꯅꯤ꯫ ꯃꯔꯨ ꯃꯔꯥꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯁꯤ ꯁ꯭ꯇꯣꯔ ꯇꯧꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯄ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯊꯕꯛ ꯑꯁꯤꯅ PHED ꯍꯥꯏꯕꯗꯤ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛꯅꯤ꯫ ꯃꯌꯥꯝꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯁꯦꯅꯤꯇꯦꯁꯟ ꯃꯐꯝ ꯆꯥꯅ ꯂꯩꯍꯟꯕ ꯑꯗꯨꯒ ꯑꯅꯧꯕ ꯃꯐꯝꯁꯤꯡꯗ ꯄ꯭ꯂꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯗꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯁꯦꯅꯤꯇꯦꯁꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯍꯟꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯔꯤꯕꯣꯟ ꯀꯛꯇꯨꯅ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯡ ꯃꯤꯌꯥꯝꯗ ꯍꯥꯡꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯁꯤꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯁꯦꯝꯂꯤꯕ ꯁꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯃꯠꯇꯒꯤ ꯄꯤꯈꯥꯎꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯕ ꯅꯠꯇꯦ, ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯦꯛꯁ ꯀꯌꯥ ꯊꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯁꯥꯕꯅꯤ꯫ ꯃꯁꯤꯃꯗꯤ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯕꯤꯜꯗꯤꯡ ꯁꯥꯕꯒꯨꯝꯕ, ꯊꯣꯡ ꯁꯥꯕꯒꯨꯝꯕ, ꯁꯣꯔꯣꯛ ꯀꯣꯏꯂꯥꯁ ꯊꯥꯕꯒꯨꯝꯕꯁꯤꯡꯗ ꯚꯣꯠ ꯈꯣꯝꯕ ꯅꯨꯡꯉꯥꯏꯅꯕ ꯐꯣꯀꯁ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯗꯨꯇꯃꯛ ꯌꯦꯡꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯐꯝꯁꯤ ꯈꯛꯇꯗ ꯐꯣꯀꯁ ꯇꯧꯔꯤ꯫ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯐꯣꯀꯁ ꯇꯧꯍꯟꯕꯁꯤꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯦꯡꯕ ꯃꯊꯧꯁꯤꯡꯗꯒꯤꯗꯤ ꯂꯥꯞꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕ, ꯑꯦꯖꯨꯀꯦꯁꯟꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯍꯦꯜꯊ ꯀꯦꯌꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯗ ꯁꯣꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯒꯗꯕ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯕ ꯄꯣꯂꯤꯁꯤꯁꯤꯡꯗꯗꯤ ꯃꯥꯏ ꯑꯃꯠꯇ ꯑꯣꯟꯁꯤꯟꯗ꯭ꯔꯦ꯫ ꯃꯁꯤ ꯄꯕ꯭ꯂꯤꯛꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯁꯤ ꯈꯪꯗꯕꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ, ꯃꯩ ꯏꯁꯤꯡ ꯐꯪꯍꯟꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯣꯏꯒꯅꯤꯈꯜꯂꯤ꯫ ꯇꯁꯦꯡꯅ MLA ꯑꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯁꯥꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯕ MLA ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫
मा अमा लेबना मणिपुर नत्रगा मागी कंस्टिट्युएंसी दा करी अहोंबा लाकनी हाइना खल्ले अदोमना खल्लिबदु MLA ना मथौ फजना तौबदा फगररा हाइबदु यंगसी मयामना कमेंट थंबिरमु पॉलिसी प्लान तौबा लोंग टर्म की ओना थबक पीबे याबा करी करी पाइखतपा याय हाइना खनबा असेंबली दा पब्लिक की पेंदबा इशू सिंगी मतांगदा वा ngang मरु ओइना लाइरबगी चांग वांखलकपा वायोलेंस थोकलिबा असिगुंबा थौदोकी मतांगदा अखोई की महुत सिंदुना वा हाइबीबा करप्शनदगी कमदोमना मणिपुर असि कनगनी हाइबना चिंगबसिंग पुथोकपा असिने हानदगी लेरमलबा पॉलिसी सिंग अमसुंग चटनरिबा पॉलिसी सिंगदा करी असोइबा यावरिबनो हाइबा थिगतपीबा अदुगा थबक प्रोग्रेस लेतबा नत्रगा असोइबा सिंगी मतांगदा सुगाइना ताकबा अदुगा कंसर्न डिपार्टमेंट सिंगदा मरी लेनबा मिनिस्टर सिंगना अमुक प्रेशर पीदुना थबक तोहनबा अमसुंग पॉलिसी सिंगी असोइबा अदु असेंबली दा पुखतुना सेमदोकपा असिने हौगलगलिबा छात्र सिंगी नहा सिंगी लाइक लाइसुगी लेबाकी इंग सिकपा हेल्थ की अना लायेंगी ओइबा पॉलिसी प्रोग्राम सेमबीबा असिने मसीगी मथौ असि तौबीरकनबा अखोइना करम्बा रिप्रेजेंटेटिव खनगेदगी हाइबसिसु अरुबा अमनि हाना हंबीगेदबा असि सोरोक लंबी सेमब्रा इसिंग फंगनब्रा चेंग येनब्रा हाइबदु नते हाइबसिमदि खंजिनबियु असेंबली दा वा कयाम ngangbage हाइना हंबियु लेबाक असिगी लो अमदि पॉलिसी की मतांगदा नॉलेज कयाम लेबगे हाइबदु मुन्ना खंबियु एजुकेशन की मतांगदा करी कंसेप्ट लेबगे थबक फंगहन्नब करंबा पॉलिसी लेबगे शांति लेहन्नब कई थबक पाइखत के दौरिबनो मखोइना वा अमा ngang-थोरकपदा ड्रामा की महुत्ता मियामदा मालहनबगी महुत्ता डाटा अमसुंग प्लानिंग की फैक्ट्स एंड रिपोर्ट कयाम खंबगे हाइबदु नैनबियु मखोइसिंग अदु पुक्चेल सेंग्ब्रा हाइदोखिबो वा ngakpa ngamlibra हाइबसिगा लोइनना ख्वाइदगी लुबसी वारी अमा सानागे हाइबदा अवेलेबल ओइब्रा उनाबा फंगब्रा हाइबसिमसु हंबियु मियामगी फंगफम थोकपा येनथोकपदा फोकस तौबगी महुत्ता अफबा थबक स्कूल कॉलेज हेल्थ की मफमसिंगदा थवाई क्याम यावबगी हाइबदु मिडियंग ओइना चंगबियु करिगुंबा अखोइना अखोइगी मिहुत ओइदुना अखोइगी लीडर ओइगेदौरिबा मी अमगी मथौ करिनो हाइबा अखोइना खंगद्रबदी ngahak ngahaki mit thakat handuna अखोई खुदिमक चाउखटपा ngamdana adumak lehogani haibasi kaudaba fai lambi thong mai ising haibasidi अखोई gi phangpham thokpa right ki manung challe masi leader singna अखोई da piba nate MLA ama haibasi legislature gi member ni plan program policy semduna manipur sibu chaukhatnaba honagadabani अखोइना hingnaba honabagi mathakta mangda khara to oirabasu khong thangjinnabu honase लीडर हाइबसी रिबोन तोइना ककपदु नते पॉलिसी प्लान प्रोग्राम पर्पस पीबा ngamba aduni wakhal khanthabiyu isagi right sing khangbiyu asengba leader masak khangna vote thadabiyu adomgi wakhalda kari leiribgi haibadsu comment thambiramu video asi kanai haina khallagadi like tawbiramu support tawbibu oina share tawbiramu hena kanaba video singidamak subscribe tawbiramu manipur sinba thungna khanghan nabu hotnabada mateng pangbiramu voter khudingmakta khangdraba yadraba wafamsing khangminasi thanks for watching